ꯅꯨꯡꯁꯤꯖꯩꯗ ꯅꯤꯡꯊꯤꯖꯔꯕꯤ ꯍꯦ ꯁꯥꯟꯅꯕꯨꯡ ꯏꯃꯥ ꯃꯥꯂꯦꯝꯒꯤ ꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯁꯥꯟꯅꯔꯣꯏ ꯅꯄꯥꯔꯤ ꯅꯃꯣꯝꯁꯤꯡꯕꯨ ꯁꯪꯕꯥꯅꯔꯅ ꯁꯥꯏꯒꯣꯟꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕꯤꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯇꯧꯕꯤꯗꯅ ꯍꯦ ꯁꯥꯟꯅꯕꯨꯡ ꯏꯃꯥ Mahiroi yumbirel sa Mahai masing tambada sana kona bada pugning chang nasi Naha kaya na yaksan kumay matamda singa hijan na ba arbetay na ba amadi saksa hijan na ba mayay ka ba sinsak sing chasin taksil laga nami lamjaw da thok tuna asat ong singda se ni ba mon ba kaya matam sang sathat na lakpana akoi gi horok di ba mirol da achawa jai thek ma pi badana tana akoi civil law na su kham theng na so hal hai ba pana mona khang na su yaksan kumay asigi phatra sane bi sing asidi thalak di ba mirol da nanthok tuna chatpa ngamdabagi fibra ondal lakli asiguma phatra sanabi kaya asidagi naha singu nanthok handuna sana khunam damai onsal si habe wakhalon da banglepa student association ke sena state ki thakta nanthok tuna lakpa banglai mega sports festival hanga mingthon ma quite so wa kamne sana kumai amma ngasi phawale ko letana how ki sahi 2012 tagi pakto tru lakli sahi asigi oina so sports for asian cyber team da ngasi dagi hoguna march ki tang tai pawa tongan masang single oina na tongan masang sing asigi association singapore na kusang na duna pangthok sargani hai ba porting tamni mega sports festival asida mahiroi naharo sanare ko demong kasar yamin duna yaksam kumagi phatra sanabi kaya sidagi na thok ba sanam kumai da mai onsal si haibe wa khalun tungi mel tanna wa phonamne si hai na tangai miya na tangai ba student association ki mai tagi haijari thank you yaksam ma tawji mani pogidi sports ki adum lakai khading adum pangthok na aina thamjani ba bana apai hojik se yamna kanani je pasa wa matam mai bani na asigum sports sin bana changga pasa masing handa baduga yaringai koi manipuri pokok sing sinara kan mana matam bimsana besima ai thamanjani nge sports e koi chinga sai mayam panbi hre india manung da am pala objective Saya kira sudah boleh sports yang kita hendak pun tahu ini sen dia tu boleh lepas tak yang hendak kalian teman-teman masyarakat soal tenaga yang apa nasi buat macam ada sungkara ada film film mau muda ada sports yang boleh hendak ipasnya yang kan apa kisah ada sendiri apa sports sama dia opsi dah atau macam macam sudah nak mahu macam partner pun tentunya itu yang nak kini ngai mana pun saya solusi ini kan di fuga matoi itu saya dekat Apoi ngasidi Manipurda jati pulak taragasu maroina committee sing na yamba lita kan saka sim ko na tawi adu bhai matam chong sing ani gani fugu patoi swai daga di koi maitai ye ku power se pulak ma ngani ngasin misala thamiro laitra bane koi future se
ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯣꯠ ꯈꯔ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯤꯕ ꯅꯤꯁꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯗ꯭ꯔꯛ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤꯅꯦ 85% 90% ꯃꯩꯇꯩ ꯂꯣꯏ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯃꯗ overdose ꯆꯥꯔꯒ ꯁꯤꯕ ꯂꯤꯚꯔ ꯐꯦꯜꯂꯔ ꯁꯤꯕꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯥꯝ ꯁꯥꯏꯂꯦꯟ ꯀꯤꯂꯔ ꯑꯣꯏꯅ ꯁꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯄꯣꯛꯄꯁꯨ ꯋꯥꯠꯂꯦ ꯑꯗꯨ ꯗ꯭ꯔꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯆꯨꯕ ꯁ꯭ꯇꯦꯠ ꯑꯃ ꯖꯥꯇꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯀꯦꯁꯁꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯟꯗꯁꯨ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯦ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯅꯤꯁꯥꯁꯤꯅꯦꯕ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯗ꯭ꯔꯛ ꯈꯨꯗꯤꯡꯃꯛꯀꯤ 80%ꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯥꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯩꯔꯕꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯂꯦꯛꯁꯟꯗꯁꯨ ꯈꯪꯒꯅꯤ ꯀꯌꯥꯝꯅ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯗꯒꯥꯏ ꯄꯣꯠꯇꯨꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯒꯁꯨ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯃꯇꯝ ꯑꯣꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯁꯦ ꯑꯐꯥꯎꯕ ꯄꯥꯏꯕ ꯀꯧꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯅꯤꯇꯦꯜꯗ ꯂꯩꯕ ꯈꯣꯠꯄꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯣꯡꯒ ꯂꯩꯊꯣꯛꯄ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯂꯩꯇ꯭ꯔꯒ ꯂꯩꯕꯥꯛꯁꯤ ꯀꯅꯥ ꯂꯩꯍꯧꯗꯣꯏꯅꯣ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯃꯤ ꯂꯧꯈꯤ ꯇꯥꯕꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅ ꯏꯄꯥ ꯏꯄꯨ ꯊꯝꯕꯤꯔꯕ ꯀꯪꯂꯩꯄꯥꯛꯁꯦ ꯏꯄꯥ ꯏꯄꯨ ꯉꯥꯛ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯤꯁꯥꯗꯩ ꯀꯟꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯦꯛꯁꯤꯟꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝ ꯄꯣꯛꯄꯁꯨ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯁꯦ ꯎꯅ ꯈꯪꯍꯧꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯦꯜ ꯁꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯁꯨ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯐꯒꯠꯅꯕ ꯉꯁꯥꯏ ꯗꯥ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯃꯈꯜ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯐꯒꯠ ꯍꯣꯠꯅꯔꯤ ꯑꯗꯨ ꯐꯅ ꯇꯧꯔꯒꯁꯨ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯄꯥ ꯏꯄꯨ ꯊꯝꯕ ꯀꯪꯂꯩꯄꯥꯛꯇꯣ ꯀꯟꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯣꯊꯔꯤꯕ ꯍꯤꯔꯝ ꯀꯌꯥꯁꯤ ꯅꯩꯅꯔꯀꯥꯟꯗ ꯍꯦꯟꯅ ꯍꯦꯟꯅ ꯐꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯁꯤ ꯑꯗꯨ ꯂꯥꯛꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠ ꯍꯦꯟꯅ ꯆꯥꯎꯕ ꯁꯤꯟꯕ ꯉꯝꯕꯤꯌꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔ ꯅꯤꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯒ ꯍꯦꯟꯖꯔꯒ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯇꯨꯡꯒꯤ ꯌꯨꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯣꯝꯗ ꯆꯠꯀꯗꯕ ꯀꯗꯣꯝꯗ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯈꯪꯕ ꯉꯝꯃꯛꯇꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯂꯩꯔꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯃꯥꯡꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯏꯊꯛ ꯏꯔꯥꯡꯗ ꯆꯍꯤꯗꯕ ꯅꯤꯁꯥ ꯁꯤꯟꯅꯕ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯆꯥꯁꯤꯟꯗꯨꯅ ꯌꯥꯎꯁꯪꯒꯤ ꯃꯔꯝꯗ ꯆꯠꯊꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯂꯛꯇꯕ ꯃꯆꯦ ꯃꯁꯛ ꯈꯪꯂꯛꯇꯕ ꯂꯣꯏꯅꯅ ꯊꯣꯛꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯍꯥꯏꯔꯒꯗꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏꯅ ꯅꯥꯊꯩꯔꯒ ꯊꯝꯃꯀꯥꯟꯗ ꯃꯁꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯪꯁꯤꯟꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯊꯤꯝꯁꯤ ꯁ꯭ꯄꯣꯔꯠ ꯐꯣꯔ ꯑꯦ ꯆꯦꯟꯖ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯤꯡꯈꯠꯂꯛꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯅ ꯄꯤꯕ ꯅꯤꯌꯣꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯅ ꯒ꯭ꯔꯨꯞ ꯈꯔ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯣꯆꯤꯡ ꯈꯔ ꯇꯧꯔꯒ ꯍꯦꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯆꯥ ꯂꯤꯡꯈꯠꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯦꯟꯇꯦꯂꯤ ꯑꯣꯔ ꯄꯤꯁ ꯐꯪꯕ ꯉꯝꯂꯛꯇꯕ ꯈꯨꯈ꯭ꯔꯕ ꯀꯥꯈꯨꯜ ꯑꯃꯗ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯍꯩꯔꯣꯏ 50-60 ꯅꯝꯁꯤꯜꯂꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯔꯛꯄ ꯃꯁꯥ ꯃꯎ ꯐꯕ ꯋꯥꯠꯂꯛꯄ ꯑꯁꯤꯅꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯐꯪꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯄꯤꯁ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯃꯁꯥꯟꯅꯁꯤꯡꯗ ꯌꯣꯛꯈꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯏꯔꯥꯡ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯒꯠꯂꯤꯕ ꯌꯨꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯔꯀꯥꯟꯗ ꯃꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯁꯨ ꯀꯦꯁ ꯍꯦꯟꯅ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯊꯦꯡꯛ ꯌꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯆꯪ ꯊꯧꯅ ꯁꯥꯟꯅꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯏꯍꯧꯅ ꯅꯤꯜꯍꯜꯂꯁꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯁꯤꯟ ꯊꯨꯡꯅ ꯈꯪꯍꯜꯂꯁꯤ ꯀꯪꯂꯩꯁꯥꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯆꯪ ꯊꯧꯅ
ꯂꯥꯎꯅ ꯅꯨꯡꯁꯤ ꯁꯥꯟꯅꯕꯗ ꯃꯥꯌꯣꯟ ꯑꯣꯟꯁꯤꯜꯂꯁꯤ ꯈꯨꯔꯨꯝꯂꯨ ꯃꯍꯩꯔꯣꯏ ꯅꯍꯥꯔꯣꯜ ꯁꯥ ꯏꯃꯥꯒꯤ ꯊꯧꯒꯜ ꯃꯥꯡ